Manipur Lairiba Naga ki district Singda KUKI ji lam inch ama FAOBA LEITE haina Tangkhul Naga Long TNL na thadrokpa serol amana khangalakle serol asina makha taraduna hai Manipurgi Yelhoumee Singdi Metei Amasung Naga Singni Naga na namna khundaba mafam Singda KUKI gi homeland semnaba thaurang torpa yaroi KUKI homeland natraga territorial council semnabagi matangda pukalakpa wafam asi semjin sajinba puwari da yumfam oiraga laukalakpa thaurang ni KUKI singna Tangkhul Naga singna khundariba mafam singda KUKI homeland semnaba thaurang laukalakpada sabsana thingdagani Naga singna namna khundariba mafam dat leiriba KUKI sing mapandagi sangsilakpa refusing aktani KUKI singna karigumba khundage hairabadi Naga village chief ki ayaba lawbaga loinana house tax thigadabani matam mamada Bharat Sarkarna KUKI singda relief fund natraga refugee fund pibagi wafamsu Ministry of Home Affairs gi serol amada mayek singna palli KUKI singdi Burma dagi laklaga mafam asida khundakibani mafam hongdok hongjin tawraga khundaba KUKI singi matangda mayek sengna yawba larik kaya marum hawjiksu leiri haina Tangkhul Naga longna thadrokpa serol asida palli